ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯅꯣꯡ ꯅꯤꯅꯤ ꯑꯃꯨꯛ ꯋꯥꯔꯤ ꯍꯥꯞꯆꯕ ꯉꯝꯃꯨꯗ꯭ꯔꯦ꯫ ꯏꯁꯥꯒꯤ ꯊꯕꯛ ꯑꯆꯤꯟꯕ ꯈꯔ ꯂꯩꯕꯅ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯁꯟꯗꯣꯛꯆꯔꯛꯑꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯅꯨꯃꯤꯠꯇꯣꯏꯁꯤ ꯏꯃꯥꯟꯅꯕꯒꯤ ꯃꯄꯥ ꯅꯥꯕꯒꯤ ꯗꯣꯛꯇꯔꯗ ꯑꯍꯤꯡ ꯂꯦꯛꯎꯕꯒꯤ ꯏꯁꯥꯁꯦ ꯑꯍꯤꯡꯒ ꯀꯌꯥ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯛꯇꯕꯒ ꯌꯨꯝꯗ ꯍꯜꯂꯛꯄꯒ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯉꯥꯏꯍꯥꯛ ꯑꯩꯒꯤ ꯐꯃꯨꯡꯗꯨꯗ ꯇꯨꯝꯂꯤ꯫ ꯑꯩꯅ ꯇꯨꯝꯊꯕ ꯍꯧꯕꯁꯨ ꯑꯌꯨꯛꯀꯤ ꯄꯨꯡ 8 ꯑꯁꯥꯏꯗꯒꯤ ꯇꯨꯝꯊꯕ ꯍꯧꯕꯅꯤ꯫ ꯌꯨꯝꯒꯤ ꯏꯃꯥ ꯕꯕꯥ ꯗꯗꯥ ꯏꯇꯩꯃ ꯃꯈꯣꯏꯗꯤ ꯂꯧꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯆꯥꯛ ꯉꯟꯅ ꯉꯟꯅ ꯆꯥꯊꯣꯛꯅꯕ ꯑꯃꯗꯤ ꯆꯥꯛ ꯄꯨꯅꯕ ꯇꯧꯔꯒ ꯂꯧꯕꯨꯛꯇ ꯃꯈꯣꯏ ꯂꯣꯏꯅ ꯍꯧꯅꯔꯒ ꯆꯠꯈꯤ꯫ ꯑꯩꯁꯨ ꯏꯇꯣꯝꯗ ꯑꯩꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯃꯨꯡꯗꯨꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯃꯪꯂꯥꯟꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯌꯦꯡꯕꯗ ꯐꯤꯕꯝ ꯁꯣꯛꯂꯕ ꯏꯆꯤꯜꯁꯤꯅ ꯄꯟꯕꯗ ꯄꯜꯍꯩꯕ ꯁꯛꯐꯝ ꯑꯣꯏꯗ꯭ꯔꯕ ꯑꯃꯈꯛ ꯑꯩꯒꯤ ꯀꯥ ꯃꯅꯨꯡꯁꯤꯗ ꯇꯤꯡ ꯇꯤꯡ ꯆꯣꯡꯗꯨꯅ ꯆꯪꯉꯛꯑꯒ ꯑꯩꯒꯤ ꯏꯊꯛꯇ ꯀꯥꯔꯒ ꯑꯉꯥꯡꯁꯤꯅ ꯅꯦꯠꯊꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯝꯅ ꯍꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯃꯪꯁꯤꯗ ꯕꯕꯥ ꯏꯃꯥꯕꯨ ꯍꯧꯅ ꯍꯧꯅ ꯀꯧꯔꯝꯃꯤ꯫ ꯑꯩꯅ ꯀꯧꯔꯤꯕꯗꯨ ꯀꯅꯥꯅꯁꯨ ꯇꯥꯕꯤꯔꯝꯗꯦ꯫ ꯑꯗꯨꯒ ꯉꯛꯂꯤꯕꯗꯤ ꯑꯩꯒꯤ ꯐꯣꯟꯒꯤ ꯔꯤꯡꯁꯤꯁꯨ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄꯒꯤ ꯔꯤꯡꯁꯤ ꯍꯧꯅ ꯍꯧꯅ ꯈꯤꯡꯕ ꯃꯈꯣꯟꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯇꯥꯔꯝꯃꯤ꯫ ꯐꯣꯟ ꯑꯃ ꯇꯧꯔꯛꯑꯦ ꯍꯥꯏꯕ ꯃꯈꯣꯟꯁꯤꯐꯥꯎ ꯏꯁꯥꯅ ꯇꯥꯔꯗꯨꯐꯥꯎ ꯑꯩꯁꯦ ꯍꯧꯒꯠꯄꯁꯦ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯝꯗꯦ꯫ ꯃꯪꯁꯤꯗ ꯑꯩꯁꯦ ꯀꯤꯕꯅꯁꯨ ꯀꯞꯄ ꯐꯥꯎ ꯑꯩꯁꯦ ꯀꯞꯄꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯏꯁꯥꯁꯤꯗ ꯃꯉꯥꯛꯅꯔꯛꯄꯗꯒꯤ ꯑꯩꯒꯤ ꯏꯁꯥꯁꯤ ꯂꯦꯡꯕ ꯈꯣꯠꯄ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯊꯦꯡꯅꯔꯒꯗꯕ ꯃꯤꯀꯨꯞ ꯈꯔ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯏꯁꯣꯔ ꯃꯥꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯀꯥꯁꯤꯗ ꯄꯨꯟꯁꯤꯗ ꯑꯩꯅ ꯃꯁꯛꯁꯨ ꯈꯪꯗ꯭ꯔꯤꯕ ꯅꯨꯄꯥ ꯑꯃꯈꯛ ꯆꯪꯉꯛꯇꯨꯅ ꯑꯩꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯄꯤꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯏꯁꯥꯁꯦ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠ ꯑꯐꯤꯡ ꯑꯔꯥꯏ ꯑꯃꯒ ꯂꯣꯏꯅꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯁꯣꯔꯁꯨ ꯐꯨꯟꯕꯗꯒꯤ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯂꯣꯛꯁꯦ ꯁꯥꯡꯅ ꯁꯥꯡꯅ ꯈꯨꯗꯣꯛꯑꯝꯃꯤ꯫ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯁꯨ ꯄꯥꯈꯠꯂꯛꯄꯗꯒꯤ ꯃꯥꯒꯤ ꯈꯥꯎꯗꯒꯤ ꯏꯁꯤꯡ ꯈꯔ ꯂꯧꯊꯣꯛꯑꯒ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯏꯁꯤꯡꯗꯣ ꯊꯛꯑꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯑꯩꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯃꯒ ꯂꯩꯕꯗꯒꯤ ꯀꯣꯟꯅ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯂꯥꯛꯈꯤ꯫ ꯑꯩ ꯒ꯭ꯌꯥꯟ ꯂꯥꯛꯑꯦ ꯈꯪꯉꯛꯄꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯪꯅ ꯁꯅꯥꯊꯣꯏ ꯍꯥꯏꯗꯣ?" ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ, "ꯃꯥꯅꯤ, ꯑꯩꯅ ꯁꯅꯥꯊꯣꯏ꯫ ꯑꯗꯨ ꯁꯣꯝꯁꯦ ꯀꯅꯥ ꯑꯣꯏꯕꯤꯗꯣꯔꯤꯕꯅꯣ? ꯉꯁꯤꯒꯤ ꯑꯁꯨꯛ ꯇꯥꯡꯉꯕ ꯃꯤꯀꯨꯞꯁꯤꯗ ꯁꯣꯝꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯕꯤꯔꯛꯇꯨꯅ ꯑꯩꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯄꯤꯔꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯨꯕꯗ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯁꯥꯁꯦ ꯄꯥꯈꯠꯄ ꯀꯣꯛꯇ꯭ꯔꯤ꯫ ꯍꯥꯏꯕꯤꯔꯛꯑꯣ, ꯁꯣꯝꯁꯦ ꯀꯅꯥꯅꯣ? ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯀꯥꯁꯤꯗ ꯆꯪꯉꯛꯇꯨꯅ ꯑꯩꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯄꯤꯔꯛꯄꯅꯣ?" ꯍꯪꯉꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯑꯩ ꯑꯦꯃꯦꯖꯣꯟꯒꯤ ꯀꯣꯔꯤꯌꯔꯅꯤ꯫ ꯁꯣꯝꯒꯤ ꯄꯣꯠ ꯑꯃ ꯑꯦꯃꯦꯖꯣꯟꯗꯒꯤ ꯀꯛꯈꯤꯕ ꯃꯥꯜꯂꯤ꯫ ꯃꯗꯨ ꯗꯦꯂꯤꯚꯔꯤ ꯇꯧꯕ ꯂꯥꯛꯆꯕꯅꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ, ꯑꯩ ꯋꯥꯔꯤꯁꯤ ꯃꯀꯣꯛꯇꯒꯤ ꯂꯤꯖꯔꯛꯑꯒꯦ꯫ ꯉꯁꯥꯏ ꯑꯩꯅ ꯁꯣꯝꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠꯁꯤ ꯍꯦꯛ ꯌꯧꯕꯒ ꯑꯗꯣꯝꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯗ ꯑꯩꯅ ꯀꯣꯜ ꯐꯅꯌꯥꯝ ꯇꯧꯖꯩ꯫ ꯑꯗꯨꯕꯨ ꯁꯣꯝꯗꯤ ꯑꯩꯒꯤ ꯀꯣꯜꯁꯤ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯩꯁꯨ ꯂꯥꯛꯑꯕꯅꯤꯅ ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯅꯪ ꯐꯣꯟ ꯄꯥꯏꯈꯠꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯅ ꯄꯨꯔꯛꯏꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯤ ꯒꯥꯔꯤꯗ ꯍꯥꯞꯄꯗ ꯃꯐꯝ ꯈꯔ ꯆꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯀꯟꯅ ꯁꯦꯝ ꯁꯥꯔꯤꯉꯩ ꯌꯨꯝ ꯑꯁꯤꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯅꯥꯍꯦꯕ ꯑꯃꯗꯤ ꯃꯌꯥꯛꯅꯕꯗ ꯂꯥꯎ ꯈꯣꯡꯕ ꯃꯈꯣꯟꯒꯨꯝꯅ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯐꯥꯎ ꯑꯩꯒꯤ ꯏꯁꯥꯗ ꯀꯔꯤꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯕ ꯇꯧꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯔꯐꯥꯎ ꯈꯣꯟꯖꯦꯜ ꯑꯗꯨ ꯁꯨꯝ ꯀꯟꯈꯠꯂꯛꯄꯗꯒꯤ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯁꯤꯕꯨ? ꯏꯃꯨꯡ ꯑꯁꯤꯗ ꯃꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯤꯕꯖꯥꯔꯥ? ꯅꯠꯇ꯭ꯔꯒ ꯃꯉꯥꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯖꯥꯔꯥ? ꯇꯧꯕꯇꯕꯨ ꯄꯨꯡꯗꯤ 9ꯃꯨꯛ ꯇꯥꯔꯛꯀꯗꯣꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯃꯤ ꯂꯩꯔꯤꯕꯖꯥꯔꯅꯦ? ꯇꯨꯝꯕ ꯇꯨꯝꯃꯝꯃꯁꯨ ꯌꯨꯝ ꯑꯁꯤꯗꯗꯤ ꯃꯤ ꯑꯃꯈꯛꯇꯤ ꯂꯩꯔꯝꯃꯣꯏ꯫ ꯑꯃꯕꯨ ꯑꯣꯏꯔꯣ ꯍꯧꯗꯣꯛꯄꯤꯕꯗꯤ ꯌꯥꯏ꯫ ꯐꯔꯦ, ꯑꯁꯥꯏꯗ ꯂꯥꯛꯄ ꯃꯤ ꯑꯃꯗ ꯍꯦꯛꯇ ꯍꯪꯉꯒꯦ ꯈꯟꯅ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯃꯤ ꯑꯃꯠꯇꯕꯨ ꯂꯥꯛꯑꯗꯤ ꯍꯥꯏꯗꯅ ꯀꯣꯏꯅ ꯀꯣꯏꯅ ꯌꯦꯡꯕꯅꯦ ꯑꯩꯁꯨ, ꯑꯗꯨꯕꯨ ꯃꯤ ꯀꯅꯥꯁꯨ ꯍꯦꯛ ꯂꯥꯛꯇꯕꯗꯒꯤ ꯑꯩꯁꯨ ꯆꯪꯉꯒ ꯍꯦꯛꯇ ꯌꯦꯡꯉꯨꯔꯒꯦ ꯈꯟꯗꯨꯅ ꯁꯣꯝꯒꯤ ꯈꯣꯟꯖꯦꯜꯅ ꯀꯞꯄ ꯂꯥꯎꯕ ꯇꯥꯔꯛꯏꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯩꯅ ꯁꯨꯝ ꯆꯪꯁꯟꯖꯔꯛꯄꯗ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯑꯁꯣꯝꯗꯤ ꯌꯥꯝꯅ ꯀꯟꯅ ꯃꯩꯉꯥꯛꯅꯔꯒ ꯂꯩꯕꯤꯔꯝꯂꯦ꯫ ꯑꯩꯁꯨ ꯄꯥꯈꯠꯄꯗꯒꯤ ꯁꯣꯝꯕꯨ ꯍꯧꯗꯣꯛꯆꯔꯛꯄꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅꯁꯨ ꯑꯃꯨꯛ, "ꯑꯣ, ꯑꯁꯣꯝꯁꯦ ꯑꯩꯅ ꯀꯛꯈꯤꯕ ꯄꯣꯠꯇꯨ ꯊꯤꯟꯕ ꯂꯥꯛꯄ ꯀꯣꯔꯤꯌꯔꯅꯤ" ꯍꯥꯏꯕ꯫ "ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ, ꯑꯩ ꯁꯣꯝꯒꯤ ꯇꯧꯕꯤꯃꯜꯁꯤ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯔꯣꯏ꯫ ꯂꯧꯁꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯉꯟꯇꯥꯅ ꯂꯧꯕꯨꯛꯇ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ꯫ ꯑꯩꯁꯨ ꯉꯔꯥꯡ ꯑꯍꯤꯡꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯄꯥ ꯅꯥꯕꯒꯤ ꯂꯩꯖꯔꯨꯕꯅꯤ꯫ ꯃꯗꯨꯗ ꯑꯍꯤꯡꯒ ꯇꯨꯝꯃꯛꯇꯕꯒ ꯅꯣꯡꯉꯥꯜꯂꯒ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯇꯨꯝꯅꯤꯡꯃꯟꯈꯤꯗꯨꯅ ꯇꯨꯝꯊꯔꯨꯔꯦ꯫ ꯃꯗꯨꯗ ꯑꯣꯏꯔꯛꯈꯤꯕꯅꯤ꯫
ꯑꯗꯣ ꯁꯣꯝꯅꯗꯤ ꯑꯩꯒꯤ ꯌꯨꯝꯁꯦ ꯀꯃꯥꯏꯅ ꯊꯤꯕꯤꯔꯛꯄꯅꯣ ꯍꯪꯉꯝꯃꯤ꯫ ꯀꯣꯔꯤꯌꯥ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯅꯈꯣꯏꯒꯤ ꯂꯩꯔꯛ ꯃꯇꯣꯟꯗ ꯅꯨꯄꯥ ꯑꯃꯒꯤꯁꯨ ꯄꯣꯠ ꯀꯛꯄ ꯌꯥꯎꯕ ꯃꯥꯜꯂꯤ꯫ ꯃꯥꯒꯤ ꯍꯥꯟꯅ ꯄꯤꯔꯝꯕꯅꯤ ꯑꯩꯁꯤ ꯃꯗꯨꯗ ꯁꯣꯝꯒꯤ ꯃꯤꯡꯁꯤ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯉꯨꯕꯗ ꯃꯥꯅ ꯇꯥꯛꯂꯛꯄꯗꯒꯤ ꯈꯪꯖꯕꯅꯤ꯫ ꯐꯔꯦ ꯑꯗꯣ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯄꯨꯡꯁꯨ ꯊꯦꯡꯖꯜꯂꯛꯑꯦ꯫ ꯁꯣꯝꯒꯤ ꯄꯣꯠꯁꯦ ꯂꯧꯕꯤꯗꯣꯏꯔꯥ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯑꯩ ꯁꯣꯏꯗꯅ ꯂꯧꯒꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯀꯛꯈꯤꯕ ꯄꯣꯠꯁꯛꯇꯣ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯔꯤꯌꯥ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯣꯡꯒꯥꯟ ꯐꯥꯎ ꯊꯤꯟꯗꯣꯛꯄꯤꯔꯝꯃꯤ꯫ ꯃꯥꯅ ꯆꯠꯂꯝꯗꯥꯏꯗꯁꯨ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯕꯤꯔꯝꯃꯤ꯫ ꯍꯌꯦꯡꯈꯩꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯇꯨꯝꯁꯟꯖꯔꯨꯔꯅꯨ꯫ ꯅꯪꯒꯤ ꯉꯁꯤꯒꯤ ꯑꯣꯏꯔꯝꯃꯤꯕ ꯃꯇꯧꯗꯨ ꯕꯦꯔꯥ ꯀꯥꯏꯀꯣ ꯍꯥꯏꯔꯝꯗꯨꯅ ꯃꯥꯁꯨ ꯑꯃꯨꯛ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯊꯣꯡꯒꯥꯟꯗ ꯑꯩꯁꯦ ꯋꯥꯈꯜ ꯑꯃ ꯇꯧꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯐꯨꯔꯤꯠꯁꯦ ꯑꯣꯟꯂꯥꯏꯟꯗꯒꯤ ꯀꯛꯑꯝꯗ꯭ꯔꯕꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯏꯁꯣꯔ ꯑꯁꯤꯁꯨ ꯂꯩꯕꯖꯥꯠꯅꯤꯀꯣ ꯑꯁꯨꯛ ꯊꯥꯖꯗꯅ ꯅꯨꯄꯥꯁꯤꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯕꯤꯔꯛꯇꯨꯅ ꯑꯩꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯄꯤꯔꯛꯄ ꯍꯥꯏꯕꯁꯤ ꯃꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄꯅꯤ꯫ ꯅꯨꯄꯥꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯃꯒꯗꯤ ꯐꯣꯟ ꯇꯧꯕꯗ ꯄꯥꯏꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯪꯕꯤꯔꯛꯇꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯝꯂꯦ꯫ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯁꯨꯛ ꯇꯝꯊꯤꯅ ꯏꯁꯥꯗ ꯇꯨꯝꯕꯗ ꯃꯦꯉꯥꯛꯅꯔꯤꯕꯁꯤꯅ ꯃꯃꯥꯡꯗ ꯑꯃꯨꯛ ꯐꯥꯎꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯃꯇꯧ ꯁꯨꯝꯅ ꯑꯩꯁꯦ ꯅꯨꯃꯤꯠꯇꯨ ꯑꯩꯒꯤ ꯀꯥꯗ ꯐꯥꯎ ꯆꯪꯕ ꯀꯤꯕꯗꯒꯤ ꯃꯄꯥꯟꯗ ꯑꯩꯁꯦ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯕ ꯑꯃꯗꯤ ꯑꯩꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯟꯁꯤꯡ ꯑꯗꯨ ꯄꯨꯈ꯭ꯔꯤꯗ ꯄꯨꯊꯔꯒ ꯂꯣꯏꯅ ꯁꯨꯕ ꯆꯥꯝꯕ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯜꯂꯛꯄꯗꯒꯤ ꯌꯨꯝꯒꯤ ꯏꯃꯥ ꯕꯕꯥ ꯗꯗꯥ ꯏꯇꯩꯃ ꯃꯈꯣꯏꯁꯨ ꯂꯧꯕꯨꯛꯇꯒꯤ ꯂꯣꯏꯅ ꯀꯥꯅꯔꯛꯈꯤ꯫ ꯃꯈꯣꯏ ꯂꯥꯛꯄꯗꯨꯗ ꯑꯩꯁꯨ ꯄꯨꯔꯞ ꯄꯨꯔꯞ ꯆꯪꯁꯤꯟꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩ ꯁꯤꯔꯨꯕꯗꯒꯤ ꯍꯜꯂꯛꯑꯕꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯑꯩꯅ ꯐꯨꯔꯤꯠ ꯀꯛꯈꯤꯕ ꯗꯦꯂꯤꯚꯔꯤ ꯕꯣꯏ ꯑꯗꯨ ꯃꯍꯥꯛ ꯂꯥꯛꯑꯝꯗ꯭ꯔꯕꯗꯤ ꯅꯈꯣꯏꯒꯩꯒ ꯁꯨꯃꯥꯏꯅ ꯄꯨꯟꯕ ꯐꯪꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥ ꯏꯃꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ ꯀꯔꯤꯅꯣ ꯑꯉꯥꯎꯕ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯇꯧꯍꯩꯗꯦꯅꯦ꯫ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ꯫ ꯑꯩ ꯃꯉꯥꯛꯅꯕꯗ ꯁꯤꯒꯦ ꯇꯧꯔꯨꯔꯦ ꯅꯈꯣꯏꯁꯨ ꯂꯧꯕꯨꯛꯇ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ꯫ ꯏꯇꯣꯝꯗ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯔꯕꯅꯤꯅ ꯍꯧꯗꯣꯛꯄꯤꯅꯕ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀꯣꯔꯤꯌꯥ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯅ ꯄꯣꯠ ꯊꯤꯟꯕ ꯂꯥꯛꯄꯗꯨ ꯊꯣꯡꯒꯥꯟꯗꯒꯤ ꯑꯩꯅ ꯐꯃꯨꯡꯗ ꯂꯥꯎ ꯈꯣꯡꯕꯗꯨ ꯇꯥꯔꯛꯄꯗꯒꯤ ꯑꯩꯒꯤ ꯀꯥꯗ ꯆꯪꯕꯤꯔꯛꯇꯨꯅ ꯃꯥꯅ ꯍꯧꯗꯣꯛꯄꯤꯔꯛꯄꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩ ꯁꯤꯔꯝꯒꯗꯧꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯌꯥ ꯂꯨꯝꯅ ꯂꯧꯕꯤꯔꯝꯗꯦ꯫ ꯃꯈꯣꯏꯁꯨ ꯂꯧꯕꯨꯛ ꯆꯠꯂꯨꯕꯒꯤ ꯋꯥꯕꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯅꯔꯝꯃꯤ꯫ ꯗꯗꯥꯅꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯉꯥꯛꯅꯕꯕꯨ ꯏꯁꯥ ꯏꯇꯣꯝꯅ ꯈꯣꯡ ꯈꯨꯠ ꯂꯦꯡꯉꯒ ꯑꯗꯨꯝ ꯐꯕꯗꯨꯕꯨ ꯅꯌꯥꯝꯕ ꯋꯥ ꯍꯥꯏꯒꯦ ꯍꯌꯦꯡꯉꯩ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯛꯑꯕꯗꯤ ꯅꯁꯥꯅ ꯅꯪꯒꯤ ꯅꯈꯣꯡ ꯅꯈꯨꯠꯇꯨ ꯂꯦꯡꯕ ꯉꯝꯅꯕ ꯍꯣꯠꯅꯖꯧ꯫ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯂꯥꯛꯑꯗꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯉꯁꯤꯒꯤ ꯃꯇꯧꯁꯦ ꯅꯈꯣꯏꯗ ꯇꯧꯔꯛꯇ꯭ꯔꯤꯕꯒꯤ ꯈꯪꯗꯕꯅꯤ꯫ ꯑꯃꯨꯛꯇꯪ ꯅꯈꯣꯏꯗ ꯇꯧꯔꯛꯑꯕꯗꯤ ꯅꯣꯏꯁꯨ ꯑꯩꯅ ꯉꯁꯤ ꯋꯥꯈꯤꯕꯁꯤ ꯈꯪꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯑꯅꯤꯔꯛ ꯍꯟꯕ ꯐꯠꯇꯦ꯫ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯂꯦꯞꯄꯣ ꯑꯗꯥꯏꯗ ꯅꯌꯥꯝꯕꯒ ꯑꯩꯈꯣꯏꯁꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯋꯥꯈ꯭ꯔꯕꯖꯥꯠꯅꯤ ꯉꯁꯤꯗꯤ꯫ ꯅꯪꯁꯨ ꯌꯥꯎꯕ ꯅꯠꯇꯦꯗꯣ ꯅꯪꯒꯤ ꯍꯥꯏꯕꯕꯨ꯫ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯅꯁꯨꯡ ꯅꯃꯥꯟꯅꯕꯁꯤꯡꯒꯤ ꯀꯔꯤ ꯊꯕꯛ ꯂꯩꯕꯒꯦ ꯍꯥꯏꯗꯅ ꯃꯇꯦꯡ ꯄꯥꯡꯉꯨꯔꯒꯦ ꯍꯥꯏꯗꯅ ꯅꯣꯡꯉꯥꯟꯕꯒ ꯆꯠꯄ ꯉꯥꯛꯇꯅꯤ꯫ ꯌꯥꯔꯦ ꯇꯣꯛꯑꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯚꯥꯞ ꯇꯥꯔꯦ꯫ ꯑꯩꯈꯣꯏ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯗꯣ ꯁꯥꯔꯛꯈꯤꯅꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯉꯥꯡ ꯁꯛꯄ ꯇꯧꯔꯛꯄꯗꯨꯗ ꯑꯩꯅ ꯑꯣꯏꯈꯤꯕ ꯃꯇꯧ ꯑꯗꯨꯒ ꯏꯁꯥꯗ ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯅꯤꯡꯉꯝꯃꯤ꯫ ꯕꯕꯥꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯝꯃꯤ꯫ ꯀꯩꯅꯣ ꯕꯕꯥ ꯉꯁꯤ ꯈꯛꯇ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯂꯧꯕꯨꯛ ꯀꯨꯝꯕ ꯌꯥꯎꯗ꯭ꯔꯤꯕꯁꯤ꯫ ꯃꯤ ꯁꯨꯡ ꯏꯃꯥꯟꯅꯕꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯇꯦꯡ ꯄꯥꯡꯅꯗꯕ ꯌꯥꯔꯤꯕꯣ꯫ ꯑꯩꯁꯨ ꯅꯈꯣꯏꯅ ꯍꯜꯂꯛꯄꯗ ꯋꯥꯗꯅꯕ ꯍꯥꯏꯗꯅ ꯌꯨꯝꯒꯤ ꯑꯅꯝꯕꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯂꯣꯏꯁꯤꯟꯕꯤꯔꯕꯅꯤ꯫ ꯅꯣꯏꯒꯤ ꯋꯥꯗꯣ ꯑꯩ ꯁꯥꯎꯅꯤꯡꯉꯤꯀꯣ꯫ ꯑꯩꯅꯗꯤ ꯑꯁꯣꯝꯗ ꯉꯁꯤꯒꯤ ꯑꯩꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨ ꯄꯥꯈꯠꯇꯅ ꯏꯆꯝ ꯆꯝꯅ ꯅꯈꯣꯏ ꯍꯜꯂꯛꯄꯗ ꯄꯥꯎ ꯇꯝꯖꯕꯅꯤ꯫ ꯍꯌꯦꯡꯈꯩꯗꯤ ꯅꯈꯣꯏꯗ ꯋꯥ ꯑꯃꯇ ꯍꯥꯏꯗꯣꯛꯑꯔꯣꯏ ꯍꯥꯏꯗꯅ ꯑꯩꯁꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯏꯇꯩꯃꯒ ꯏꯃꯥꯒꯅꯁꯨ ꯑꯩ ꯁꯥꯎꯔꯦ ꯈꯪꯕꯗꯒꯤ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨꯁꯨ ꯑꯩꯁꯦ ꯇꯨꯝꯕ ꯀꯤꯖꯕꯗꯒꯤ ꯐꯣꯟ ꯃꯦꯠꯂꯒ ꯇꯨꯝꯗꯕꯤ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯃꯥ ꯇꯨꯝꯃꯝꯗꯥꯏ ꯑꯩꯒꯤ ꯀꯥꯗ ꯆꯪꯕꯤꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯇꯨꯝꯗ꯭ꯔꯤꯕꯣ ꯊꯦꯡꯉꯦ ꯇꯨꯝꯅꯕ ꯇꯧꯔꯣꯅꯦ꯫ ꯏꯃꯥꯁꯨ ꯋꯥꯔꯦ ꯇꯨꯝꯃꯨꯔꯒꯦ꯫ ꯅꯁꯥꯗꯣ ꯇꯨꯝꯕꯗ ꯐꯖꯅ ꯇꯨꯝꯃꯨ ꯎꯞꯄꯒ ꯂꯣꯡꯉꯒ ꯇꯨꯝꯒꯅꯨ꯫ ꯏꯃꯥ ꯊꯋꯥꯏ ꯃꯤ ꯀꯧꯁꯟꯕꯤꯔꯝꯃꯒꯦꯁꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯌꯥꯔꯦ ꯏꯃꯥ ꯑꯩ ꯏꯁꯥ ꯏꯇꯣꯝꯗ ꯑꯗꯨꯝ ꯀꯧꯁꯟꯖꯔꯒꯦ꯫ ꯏꯃꯥ ꯅꯪ ꯋꯥꯔꯝꯃꯅꯤ ꯇꯨꯝꯖꯔꯨꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯁꯨ ꯑꯩꯒꯤ ꯐꯩꯖꯨꯞ ꯃꯣꯟꯅꯆꯤꯡꯕ ꯈꯔ ꯁꯦꯝꯕꯤꯔꯝꯃꯒ ꯏꯃꯥꯁꯨ ꯇꯨꯝꯕ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯁꯨ ꯐꯣꯟ ꯁꯨꯝ ꯌꯦꯡꯉꯝꯕꯗꯒꯤ ꯏꯁꯥꯁꯤ ꯎꯏꯊꯔꯛꯇꯨꯅ ꯐꯣꯟ ꯌꯦꯡꯅ ꯌꯦꯡꯅ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯍꯤꯡ ꯑꯗꯨꯗꯁꯨ ꯑꯃꯨꯛꯀꯁꯨ ꯅꯨꯡꯊꯤꯟꯗ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯐꯤꯕꯝ ꯀꯥꯏꯔꯕ ꯑꯉꯥꯡ ꯃꯆꯥꯗꯨ ꯑꯩꯒꯤ ꯊꯣꯡꯖꯤꯟꯕꯥꯟ ꯃꯄꯥꯗ ꯂꯦꯞꯄꯒ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯃꯇꯧ ꯑꯃ ꯎꯔꯛꯄꯗꯒꯤ ꯑꯍꯤꯡ ꯑꯗꯨꯗꯁꯨ ꯑꯩꯁꯦ ꯀꯤꯕꯗꯒꯤ ꯃꯪ ꯑꯗꯨꯗ ꯎꯔꯥꯎ ꯊꯔꯥꯎꯗꯨꯅ ꯍꯤꯛ ꯍꯤꯛ ꯆꯤꯡꯉꯒ ꯀꯞꯄꯝꯃꯤ꯫ ꯑꯩꯅ ꯍꯤꯛ ꯍꯤꯛ ꯆꯤꯡꯉꯒ ꯀꯞꯄꯗꯣ ꯍꯟꯗꯛꯇꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯥꯔꯛꯄꯗꯒꯤ
Ima hana aigi kada prap hathua tu sensalakduna aigi isa nomduna hawdokpirakhi. Ibungo isa gyan tarbo haidana imana isa nomduna hawdokpirai. Aisu puklaungna hawgalami aduga aigi kagi thongjapan mapa aduda yamna kina mitsina yengammi. Imana su isa kaidawrage nangmu tumamdai phonda kari yengaga tungge hangakhi. Baba somo aigi kada sange aduga gyan tarbo hangai. Maduda aina somo ai gyan tare adu ai nakoida wari se tammaroi. Nakoina karisu thajabigadaba leite. Ngasai nungthinda ukiba tawrokkiba kiba kayasing adu maduga chap mananani aingonda tawribasi. Aisa kaidawrabano khangde nahan kaidi sumaina amuk phok tawroktribani. Ai tumthagadabo kijare ai tummaroi nunganba ngairage hairammi. Imana mo ibungo kiganuse. Nayama hoi napana ma khoi myam leirisidi. Kaidawagi isa tumoy turibano. Kigano ima sange nang tumdrib hok tumnaba tawro hairakhi. Aina mo ima ai kibagi wanati. Aina mangaknabagi moong matawsi karino mani. Aisa halagi matagum tawrokpa mayawri. Ay tumaroy mana ngambra ina ngambra yang narage hairammi. Baba na mo khera aying tumdabo hangnadi na sasok na bani. Ipawa haige sumayna taw. Sakumdagi thang suri ma lagthuso. Madunangi mon makada thangbera natraga. Mopang makada thangbera mataw. Thaina khudi toina mangaknabasi adumayna tawraka hekta phai. Mama nang lawruso aduga nasanupagi mopang makada. Thang surido amukta thangbiyo. Ibungo karisu tawroy ko wakanda kahina khanjalaga su hen bani. Tumnaro isu tumba sangya hairamduna babati tumba sangki. Imana sakumdagi thang suri ema lawbiruduna aigi mopang makada thambirami. Aduga aigi thawai misisu imana kauksanbirami. Aisu tumbadu kijabadagi phone yengaga dumlay. Ima su aigi nakta masado labuk salubagi wabadagi. Uri ay tumba sangbiraga layrami. Imagi matawaduda ina ima hugalose. Nang nasagi pamungda tumjaruro. Ay tumjarage karisu tawraroy hugalobase hairammi. Imana mo o pare adudi su tumningba na ngawri. Adudi nang su phajana tumhawroko. Handakti karisu tawraroy da imana su nathwai nami ningthijana. Imana kauksanbirabane hairamduna. Ima su tumba amuk sangki. Ay su phone sum yengaga laybaduda nongalamday ngahak tumtharammi. Matamadudadi karisu tawrakhide. Ay su nongalapo phana thengna dum tumammi. Aina kana tumingay gi phone asida imana ba ma call tawrakhi. Baya koi babado amuk yaraktre amuk pukhataba yadre. Nang akoy gida amukta lau kaurakhi. Maduday na sumna kummi. Baya ing amaroy nga sidi nang surasway kanano hangnaraga salu. Ay swahing sinti nungay na tumaktaba kuire. Aduna isa sa kirong haksang yam na nungay tre. Labuki tabakso yam na sili hairammi. Imana ba dun amuk o pare baya duway raga di hore na hindi. Doktor na hospital na layro hairaga din ang yumdagi. Hospital na sakara pubiraw. Hairagtagana bahay ng laktraga suyaragani. Madumadi ng mateng kara tawbiro hairamduna. Imana ba duso phone thamki. Numito di ay suteng na tumba hogalaga sakto ba matong. Labuk ta babay magi mateng kara pangbiru ke haidana. Yum solon sa lamagay sa labuk lom da lang na ba. Yum dagi thorak pa haurammi. Ay na yum dagi thorak pa ga sumang maton hek yorok pa ga. Ay gi kadagi ay na tumna himnari ba pamungkang doon si. Kedre ko kakyar pa makola may natarakhi. Madu hektar paga isada isu swai lauba mapuami. Kijabadagi isu amukana sangaga yengudre. Labuk makay tamna dum laki. Aduga imong manung akoy po na labuk tatabak po na suminarami. Masigi matong numit taramday yumda kumamday mayasida. Ngasay po ang tawrak kiba imana bado amuk ay mo da po ang tawrak to na sumna hayraki. Bahay doktor dahing lekta ba yararoy hay. Aduna nang yumdagi sa insang karapuraga. Amuk talakpi da ba yararoy. Nang ahing lekpado talaga sumadumadi ng tinbirao. Isiyaday na sa insangdo ng lawbala halagi hay krabani. Ngaglayraga nang amukta ako'y gida sang biro aduga tinbirao pahay hayraki. Madudagay so imababada hayramaga. Nga na ihana yumda karakto na. Imana bagi mayumda sangdo na sa insangdo lawruraga. Hospital day siya muklaami. Hospital niya baga imana bagi mapado so pibamyam na suklalambadagi. Ay sunungayak tabadagi numito so hospital dahing leagi haydana. Ay su hospital da ahing ami. Ay na hospital da ahing kingay da su ahing sida. Ay gi kagi pamungkang don leng bagi makonsi. Babaga imaga na tarami. Matamadu da babay magi wakan da su angak pa mapok narami. Karino tari ba makonsi bo isano pa do halakra bazara. Ato mati mayamba da ahing ni haydi ihay bani. Aduga magi kadami laybadong na magi pamungkang don si.
ꯂꯦꯡꯕ ꯃꯈꯣꯟ ꯇꯥꯔꯤꯁꯤꯕꯨ ꯍꯜꯂꯛꯑꯕꯖꯥꯔꯥ ꯍꯥꯏꯗꯅ ꯏꯃꯥꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯐꯃꯨꯡ ꯀꯥꯡꯊꯣꯟꯁꯤ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯏꯅꯣꯝꯕ ꯇꯧꯗꯨꯅ ꯂꯦꯡꯉꯒ ꯂꯩꯔꯝꯕ ꯑꯃ ꯏꯃꯥꯅ ꯎꯔꯛꯈꯤ. ꯑꯗꯨꯒ ꯑꯩꯁꯨ ꯀꯥ ꯑꯗꯨꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯉꯨꯕꯗ ꯑꯩꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯏꯃꯥꯒꯤ ꯋꯥꯈꯜꯗ ꯑꯣꯏꯔꯝꯃꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯔꯤ ꯃꯇꯧꯅꯣ ꯃꯁꯤꯗꯤ ꯍꯥꯏꯗꯅ ꯏꯃꯥꯁꯨ ꯕꯕꯥ ꯀꯧꯗꯨꯅ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯄꯥꯈꯠꯅ ꯏꯃꯥꯁꯤ ꯆꯪꯉꯝꯃꯤ. ꯑꯗꯨꯒ ꯕꯕꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯎꯍꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯗꯤ ꯀꯤꯕꯗ ꯌꯥꯗ꯭ꯔꯦ. ꯃꯥ ꯃꯁꯥꯅ ꯍꯤꯞꯅꯔꯤꯕ ꯐꯃꯨꯡ ꯀꯥꯡꯊꯣꯟꯁꯤꯕꯨ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯏꯅꯣꯝꯕ ꯇꯧꯗꯨꯅ ꯂꯩꯍꯧꯔꯦ. ꯏꯆꯥꯅꯨꯄꯥꯁꯨ ꯍꯜꯂꯛꯍꯧꯗ꯭ꯔꯤ. ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯔꯦ, ꯂꯥꯛꯑꯣ ꯅꯪꯒ ꯆꯪꯉꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ ꯍꯥꯏꯔꯝꯃꯤ. ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯗꯤ ꯀꯌꯥ ꯊꯥꯖꯔꯝꯗꯦ. ꯃꯗꯨꯅ ꯕꯕꯥꯅ ꯏꯃꯥꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯩꯅꯣ ꯍꯟꯗꯛ ꯃꯔꯛ ꯅꯃꯥ ꯅꯆꯥꯅ ꯑꯣꯏꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯤꯕꯨ? ꯃꯤ ꯇꯨꯝꯅ ꯍꯤꯞꯅꯔꯤꯕ ꯐꯃꯨꯡ ꯀꯥꯡꯊꯣꯟꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯏꯅꯣꯝꯕ ꯇꯧꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯗꯣꯔꯤꯕꯣ? ꯅꯆꯥꯅꯨꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧꯃꯛꯅꯦ, ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧꯃꯛꯅꯦ. ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦ. ꯑꯣꯏꯔꯝꯃꯣꯏ, ꯀꯔꯤꯃꯠꯇ ꯑꯩ ꯇꯨꯝꯅꯤꯡꯉꯦ, ꯅꯪꯁꯨ ꯇꯨꯝꯃꯨꯔꯣ ꯍꯥꯏꯔꯝꯃꯤ. ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛꯇꯗꯤ ꯆꯪꯉꯒ ꯌꯦꯡꯉꯨꯁꯤꯗꯅ, ꯑꯗꯨꯒ ꯅꯪꯁꯨ ꯋꯥꯗꯨ ꯉꯥꯡꯉꯨ. ꯑꯩꯁꯨ ꯑꯉꯥꯎꯕꯤꯃꯛꯇꯤ ꯅꯠꯇꯦ, ꯑꯩꯅ ꯎꯔꯛꯈꯤꯕꯗꯨ ꯃꯪ ꯅꯠꯇꯦ, ꯇꯥꯏꯕꯪꯗꯅꯤ. ꯂꯥꯎ, ꯋꯥ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯗꯣꯏ ꯁꯔꯨꯛ ꯆꯪꯉꯒ ꯑꯃꯨꯛꯇ ꯅꯁꯥꯁꯨ ꯌꯦꯡꯖꯔꯨ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯅꯝꯐꯨꯗ ꯕꯕꯥꯁꯦ ꯑꯩꯒꯤ ꯀꯥꯗ ꯏꯃꯥꯅ ꯄꯨꯁꯜꯂꯝꯃꯤ. ꯕꯕꯥꯒ ꯏꯃꯥꯒ ꯄꯨꯟꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯐꯃꯨꯡ ꯀꯥꯡꯊꯣꯟꯗꯨ ꯏꯃꯥꯅ ꯍꯥꯟꯅ ꯎꯈꯤꯕꯗ ꯀꯟꯅ ꯂꯦꯡꯉꯝꯕ ꯃꯇꯧ ꯑꯗꯨꯃꯛꯇꯤ ꯑꯣꯏꯔꯝꯗꯦ. ꯂꯦꯡꯉꯝꯃꯒꯁꯨ ꯈꯤꯇꯪ ꯂꯦꯡꯉꯝꯃꯒ ꯕꯕꯥ ꯆꯪꯉꯛꯄꯗꯒꯤ ꯇꯣꯛꯈꯤ. ꯏꯃꯥꯁꯨ ꯕꯕꯥꯗ ꯌꯦꯡꯉꯨꯇꯣ, ꯍꯧꯖꯤꯛ ꯂꯦꯡꯉꯝꯃꯤꯗꯨ ꯅꯪꯁꯨ ꯎꯔꯕ꯭ꯔꯥ ꯍꯪꯉꯝꯃꯤ. ꯕꯕꯥꯅ ꯍꯧꯖꯤꯛ ꯈꯤꯇꯪ ꯂꯦꯡꯉꯝꯃꯒ ꯂꯦꯞꯈꯤꯕꯗꯨꯔꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤ? ꯃꯗꯨꯗꯤ ꯌꯨꯝꯐꯝ ꯅꯣꯝꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯌꯨꯍꯥꯔ ꯍꯥꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯨꯄꯤ, ꯅꯪ ꯇꯨꯝꯃꯨꯔꯣ, ꯅꯃꯥ ꯅꯆꯥ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ. ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯥꯏꯔꯝꯗꯨꯅ ꯕꯕꯥꯗꯤ ꯇꯨꯝꯕ ꯆꯪꯈꯤ. ꯕꯕꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯏꯃꯥꯅ ꯅꯪꯅ ꯍꯧꯖꯤꯛ ꯎꯔꯤꯕꯗꯨꯗꯤ ꯈꯖꯤꯛꯇꯅꯤ. ꯑꯩꯅ ꯃꯥꯒꯤ ꯀꯥꯗ ꯑꯍꯥꯟꯕ ꯍꯦꯛ ꯆꯪꯕꯗ ꯇꯧꯔꯝꯃꯤꯕ ꯃꯇꯧ ꯑꯗꯨꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯗ꯭ꯔꯤ, ꯑꯉꯛꯄꯅꯤ. ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯅꯣꯝꯕ ꯇꯧꯔꯝꯈ꯭ꯔꯕꯖꯥꯠꯅꯤ. ꯃꯗꯨꯅꯕꯨ ꯑꯍꯤꯡ ꯑꯁꯤꯗ ꯏꯕꯥꯅꯤꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯤꯕꯗꯨꯅꯤ. ꯃꯁꯤꯒꯤ ꯐꯃꯨꯡ ꯀꯥꯡꯊꯣꯟꯁꯤ ꯅꯪꯅ ꯈꯨꯔꯥ ꯆꯥꯎꯕꯗꯒꯤ ꯍꯟꯇꯣꯔꯛꯄꯅꯤ ꯍꯥꯏꯕꯗꯥꯏ. ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯄꯥ ꯅꯪꯅ ꯄꯨꯔꯛꯏꯕ ꯐꯃꯨꯡ ꯀꯥꯡꯊꯣꯟꯁꯤ ꯃꯁꯤ ꯑꯐꯕ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯒꯗꯕ ꯐꯃꯨꯡ ꯀꯥꯡꯊꯣꯟꯗꯤ ꯃꯥꯟꯗꯦꯀꯣ. ꯅꯆꯥꯅꯨꯄꯥꯁꯨ ꯅꯣꯡꯃꯇ ꯃꯁꯤꯒꯤ ꯐꯃꯨꯡ ꯀꯥꯡꯊꯣꯟꯁꯤꯗ ꯇꯨꯝꯗ꯭ꯔꯤꯉꯩ ꯃꯉꯥꯛꯅꯩ ꯍꯥꯏꯕꯁꯤ ꯍꯥꯏꯗꯕꯅꯤ. ꯑꯩꯗꯤ ꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃ ꯂꯩꯔꯦ. ꯃꯁꯤꯒꯤ ꯀꯥꯡꯊꯣꯟꯁꯤ ꯀꯗꯥꯏꯗꯅꯣꯃ ꯊꯝꯈ꯭ꯔꯁꯤ. ꯏꯆꯥꯅꯨꯄꯥꯒꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯀꯥꯡꯊꯣꯟꯗꯨ ꯃꯗꯨ ꯑꯣꯏꯅ ꯃꯥꯒꯤ ꯀꯥ ꯑꯁꯤꯗ ꯊꯥꯡꯖꯤꯟꯕꯤꯔꯁꯤ ꯍꯥꯏꯗꯅ ꯏꯃꯥꯅ ꯕꯕꯥꯗ ꯍꯥꯏꯔꯝꯃꯤ. ꯕꯕꯥꯅ ꯀꯥꯡꯊꯣꯟꯅ ꯑꯣꯏꯔꯣꯏꯀꯣ, ꯀꯔꯤꯁꯨ ꯇꯧꯕ ꯀꯥꯡꯊꯣꯟ ꯅꯠꯇꯦ. ꯈꯨꯔꯥ ꯆꯥꯎꯕꯅ ꯃꯇꯝ ꯀꯨꯏꯅ ꯃꯈꯣꯏꯒꯤ ꯁꯪꯒꯣꯏ ꯑꯗꯨꯗ ꯊꯝꯃꯒ ꯂꯩꯕꯗꯨ ꯎꯕꯗꯨꯗ ꯑꯩꯅ ꯍꯟꯗꯣꯛꯆꯔꯒꯦ, ꯏꯆꯥꯅꯨꯄꯥꯒꯤ ꯀꯥꯡꯊꯣꯟꯁꯤꯁꯨ ꯇꯦꯛꯀꯗꯧꯔꯕ ꯃꯥꯜꯂꯦ ꯍꯥꯏꯖꯔꯨꯕꯗ ꯂꯦꯝꯅ ꯂꯧꯖꯔꯣ. ꯊꯥꯏꯅ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯤꯞꯅꯔꯝꯕꯅꯤ ꯍꯥꯏꯗꯅ ꯄꯤꯊꯣꯛꯄꯤꯔꯛꯄꯅꯤ. ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯑꯗꯨꯝ ꯇꯨꯝꯍꯜꯂꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯑꯇꯦꯛꯄꯗꯨ. ꯃꯗꯨ ꯇꯨꯝꯍꯟꯗꯣꯏ ꯁꯔꯨꯛ ꯃꯁꯤꯅ ꯐꯔꯕꯅꯤ ꯍꯥꯏꯔꯝꯃꯤ. ꯃꯇꯧ ꯑꯗꯨꯝꯅ ꯕꯕꯥ ꯏꯃꯥ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕꯗꯨꯗ ꯗꯗꯥꯅ ꯇꯥꯅꯤꯡꯗ꯭ꯔꯦ, ꯀꯔꯤ ꯋꯥꯔꯤꯅꯣ, ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯀꯣ ꯂꯥꯎꯔꯛꯄꯗꯒꯤ ꯏꯃꯥꯁꯨ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯉꯛꯈꯤ. ꯑꯩꯁꯨ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯏꯃꯥꯟꯅꯕꯒꯤ ꯃꯄꯥꯗꯨ ꯈꯔ ꯑꯃꯨꯛ ꯀꯟꯈꯠꯂꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ. ꯑꯩꯅ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯐꯃꯨꯡꯗꯨꯗ ꯇꯨꯝꯃꯝꯗ꯭ꯔꯦ. ꯏꯃꯥꯒꯤ ꯐꯃꯨꯡꯗꯨ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯝꯃꯤ. ꯏꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯃꯇꯝꯗꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗꯦ. ꯐꯅ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯑꯍꯤꯡ ꯈꯨꯗꯤꯡ ꯑꯩꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯑꯩꯅ ꯍꯦꯛ ꯇꯨꯝꯊꯕꯗ ꯑꯩꯒꯤ ꯃꯪ ꯑꯁꯤꯗ ꯑꯀꯤꯕ ꯃꯁꯛ ꯑꯣꯏꯔꯕ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯑꯩꯒꯤ ꯀꯥꯗ ꯍꯦꯛꯇ ꯆꯪꯉꯛꯇꯨꯅ ꯑꯩꯉꯣꯟꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯑꯩꯁꯦ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯁꯤꯡ ꯌꯥꯝꯁꯜꯂꯛꯄꯗꯒꯤ ꯏꯁꯥꯗ ꯑꯅꯥꯕ ꯑꯃ ꯑꯣꯜꯂꯛꯈꯤ. ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯅ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯑꯍꯤꯡ ꯇꯨꯝꯃꯝꯗꯥꯏ ꯈꯨꯗꯤꯡ ꯏꯃꯥꯒꯤ ꯐꯃꯨꯡꯗ ꯑꯣꯏꯅ ꯇꯨꯝꯃꯣ, ꯏꯃꯥꯅ ꯑꯩꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯃꯒꯦ ꯍꯥꯏꯗꯅ ꯑꯣꯟꯊꯣꯛꯅꯔꯨꯕ ꯃꯇꯝꯗꯁꯨ ꯑꯍꯤꯡꯗ ꯏꯃꯥꯁꯦ ꯑꯩꯉꯣꯟꯗ ꯇꯧꯔꯛꯈꯤꯕ ꯃꯇꯧ ꯑꯗꯨꯒꯨꯝ ꯂꯥꯎ ꯈꯣꯡꯕ, ꯀꯞꯄ ꯂꯥꯎꯕ ꯍꯦꯛꯇ ꯇꯧꯔꯛꯈꯤ. ꯑꯉꯛꯄꯅꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯄꯨꯝꯕ. ꯕꯕꯥꯁꯨ ꯃꯁꯥꯗ ꯈꯪꯂꯕ ꯃꯥꯜꯂꯤ. ꯍꯟꯗꯛꯇꯤ ꯕꯕꯥ ꯑꯣꯏꯅ ꯑꯩꯒꯤ ꯀꯥꯗ ꯇꯨꯝꯃꯒꯦ, ꯅꯠꯇ꯭ꯔꯒ ꯐꯃꯨꯡ ꯀꯥꯡꯊꯣꯟꯁꯤ ꯃꯁꯤ ꯑꯣꯏꯅ ꯑꯣꯟꯊꯣꯛꯅꯔꯁꯤ ꯍꯥꯏꯗꯅ ꯕꯕꯥꯒꯤ ꯇꯨꯝꯅ ꯍꯤꯞꯅꯔꯤꯕ ꯐꯃꯨꯡ ꯀꯥꯡꯊꯣꯟ ꯑꯗꯨꯅ ꯑꯩꯒꯤ ꯀꯥꯗ ꯄꯨꯁꯜꯂꯒ ꯑꯩꯒꯤ ꯐꯃꯨꯡ ꯀꯥꯡꯊꯣꯟ ꯑꯗꯨꯅ ꯕꯕꯥ ꯑꯣꯏꯅ ꯇꯨꯝꯍꯜꯂꯝꯃꯤ. ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯕꯕꯥꯁꯦ ꯑꯩꯒꯤ ꯐꯃꯨꯡ ꯀꯥꯡꯊꯣꯟ ꯑꯗꯨꯗ ꯇꯨꯝꯕꯗ ꯃꯁꯥꯗ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗꯦ. ꯃꯗꯨꯗ ꯕꯕꯥꯅ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯣ, ꯑꯩꯅ ꯇꯨꯝꯕꯗ ꯀꯔꯤꯁꯨ ꯇꯧꯔꯛꯇꯦ. ꯉꯁꯤꯗꯒꯤꯗꯤ ꯃꯁꯤꯒꯤ ꯐꯃꯨꯡ ꯀꯥꯡꯊꯣꯟꯁꯦ ꯑꯩ ꯑꯗꯨꯝ ꯑꯣꯏꯔꯒꯦ. ꯑꯁꯨꯛ ꯅꯨꯡꯉꯥꯏꯕꯁꯤ ꯅꯈꯣꯏ ꯇꯨꯝꯖꯧ ꯍꯥꯏꯕꯅꯤ. ꯉꯁꯤꯗꯒꯤ ꯑꯩ ꯑꯣꯏꯔꯒꯦꯀꯣ ꯍꯥꯏꯗꯅ ꯕꯕꯥꯅ ꯑꯩꯒꯤ ꯀꯥꯡꯊꯣꯟꯗꯨ ꯃꯥꯅ ꯑꯣꯏꯅ ꯇꯨꯝꯅ ꯍꯤꯞꯅꯔꯝꯃꯤ. ꯑꯩꯁꯨ ꯕꯕꯥꯒꯤ ꯐꯃꯨꯡ ꯀꯥꯡꯊꯣꯟ ꯑꯗꯨ ꯇꯨꯝꯕꯗ ꯏꯁꯥꯗ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ. ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯕꯕꯥꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯧꯒꯠꯅꯔꯗꯨꯐꯥꯎ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯎꯔꯝꯗꯦ.
Maduda imana napadi labukta sakrabo hangaki. Maduda ina khangde ima salamani khummi. Dadana mo sumna khummi. Karaidagi labukta chapano babadi ngasigi tumba pa hogalakpa udri. Tumba hogalong khiroi hairakhi. Dadagi wafam aduda imana mo. Hera napabong nasuk thengba phok tumba hongnati. Yahungan kraba napani ima yengugi. Nakoy hogan nadringai nganna hogalaga labukta salamani haidana. Imana babagi kada sangaga baba tumbra yengubada. Babadi pamungda tumaga leibadongna imana urakhi. Matawaduda imasu masada chingnarakpadagi babagi kangkhandu haidowaga. Yenguba matamdadi babadi masadu yamna wana khangbagi mawongda uppaga tumaga leirammi. Imana masa pairaga hudoba matamdasu babadi lengkhotpa amata tawraktabadagi imasu pakhalakpadagi kap tuna dadagaiga kaurakhi. Dadagaigasu babagi manakta sanguba matamdadi babadi thawai yaudana khoi mayambu thadoktuna chatkhi leirammi. Ngaglibadi babagi khut animak yamna kanna kutum set laungna tasalaga su leirammi. Akoisu babagi mataw aduda thamoi sokna kapammi. Imasu khudaktuda gyan mangammi. Maiba kauraga yenghanba matamdasu babase ahingda mangaknabadagi leikhidabani hairakhi. Konadi akhang hai mayam ama sum tanarakpada hojiki phamung kangdon si mina tumna himnaba yadaba phamung kangdon yamna phataba kangdol ama oirammi. Maibaduna su kangdondu maina tumna thadoko hairakpadagi dadaga igana kangdondu maina tumna thadoami. Babasu kangdol aduna thawai lobikhi. Akoisu ngasi po babagi leikhidaba thodoktu ningsingubada ngasisu hojiksu thamoi kairi. Masini mayam ngasigi rian horror story. Mathangi warida mayam punamuk thengnarasi. Ngasigidi mayamdagi kainanaba video ai lawjari.